ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯅꯤꯄꯥꯟꯒꯤ ꯑꯣꯛꯇꯣꯕꯔꯗ ꯏꯟꯗꯤꯌꯥꯗꯒꯤ ꯔꯣꯍꯤꯡꯒ꯭ꯌꯥ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯤꯟꯗꯣꯛꯄꯒꯤ ꯃꯇꯥꯡꯗ UN ꯍꯥꯏ ꯀꯃꯤꯁꯅꯔ ꯐꯣꯔ ꯔꯤꯐ꯭ꯌꯨꯖꯤꯁ UNHCRꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇꯒꯤ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯃꯥꯄꯟꯒꯤ ꯖꯅꯋꯥꯔꯤꯗ ꯔꯤꯄꯣꯔꯠ ꯄꯤꯔꯛꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯔꯣꯍꯤꯡꯒ꯭ꯌꯥ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯃꯨꯛ ꯊꯤꯟꯗꯣꯛꯄꯒꯤ ꯊꯕꯛꯁꯤ ꯃꯥꯂꯦꯝꯒꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯂꯣꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯀꯥꯏꯕꯗ ꯅꯠꯇꯅ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯍꯛꯁꯨ ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯂꯣ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯀꯤ ꯑꯣꯏꯕ ꯂꯣꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯑꯃꯗ ꯆꯦꯜꯂꯛꯈꯤꯕ ꯃꯤꯁꯦꯜ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯀꯥꯡꯂꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯥꯅꯕ ꯀꯟꯚꯦꯟꯁꯟ ꯑꯃ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯌꯥꯡꯈꯩ ꯃꯥꯊꯣꯏꯗ UNꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯃꯤꯐꯝꯅ ꯂꯧꯈꯤ꯫ ꯂꯣꯏꯅꯅ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨ ꯇꯔꯦꯠꯇ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯁ꯭ꯇꯦꯇꯁꯀ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯃꯁꯨ ꯁꯦꯝꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯥꯅꯕ ꯑꯗꯨꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯥꯡꯂꯣꯟ ꯑꯃ ꯍꯥꯏꯔꯒꯗꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯔꯥꯟꯕ ꯇꯧꯕꯤꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯥꯡꯂꯣꯟ ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯌꯥꯅꯕ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯃꯠꯇ ꯃꯍꯥꯛꯀꯤ ꯀꯥꯡꯂꯨꯞ, ꯂꯥꯏꯅꯤꯡ, ꯃꯐꯨꯔꯨꯞ, ꯃꯍꯥꯛꯅ ꯁꯝꯅꯔꯤꯕ ꯈꯨꯟꯅꯥꯏꯒꯤ ꯂꯨꯞ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯄꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯅꯠꯇ꯭ꯔꯒ ꯅꯤꯡꯇꯝꯕꯗ ꯁꯣꯛꯍꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯃꯔꯩꯕꯥꯛꯇ ꯊꯤꯟꯗꯣꯛꯄꯤꯔꯣꯏꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯤꯟꯗꯣꯛꯄꯗ ꯑꯊꯤꯡꯕ ꯊꯝꯕ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯁꯦꯝꯂꯤꯕ ꯂꯣꯒꯤ ꯊꯋꯥꯏꯅꯤ꯫ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯌꯥꯡꯈꯩ ꯃꯥꯊꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯌꯥꯅꯕ ꯑꯃꯁꯨꯡ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯅꯤꯃꯛꯇ ꯏꯟꯗꯤꯌꯥꯅ ꯈꯨꯌꯦꯛ ꯄꯤꯕꯗ ꯌꯥꯎꯗꯕꯅ ꯏꯟꯗꯤꯌꯥꯅ ꯌꯥꯅꯁꯤ ꯑꯗꯨ ꯏꯟꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯃꯣꯠꯁꯨ ꯇꯣꯏꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯔꯥꯟꯕ ꯇꯧꯕꯤꯗꯅꯕ ꯑꯊꯤꯡꯕ ꯊꯝꯕ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯏꯟꯒꯗꯕ ꯂꯣꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯕꯅ ꯈꯨꯌꯦꯛ ꯄꯤꯗ꯭ꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯅꯁꯨ ꯀꯁꯇꯃꯔꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯑꯁꯤ ꯏꯟꯒꯗꯕꯅꯤ, ꯅꯥꯊꯩꯕ ꯌꯥꯗꯦ꯫ ꯃꯁꯤꯃꯛ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯦꯠꯀꯤ ꯑꯦꯛꯁꯇ꯭ꯔꯥ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯟ ꯅꯟ ꯔꯤꯐꯥꯎꯜꯃꯦꯟꯠ ꯑꯣꯕ꯭ꯂꯤꯒꯦꯁꯟ UNHCRꯒꯤ ꯃꯇꯥꯡꯗ ꯄꯤꯕ ꯑꯦꯗꯚꯥꯏꯖꯔꯤ ꯑꯣꯄꯤꯅꯤꯌꯟꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯍꯥꯏꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯌꯥꯡꯈꯩ ꯃꯥꯊꯣꯏꯒꯤ ꯀꯟꯚꯦꯟꯁꯟ ꯑꯃꯁꯨꯡ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨ ꯇꯔꯦꯠꯀꯤ ꯄ꯭ꯔꯣꯇꯣꯀꯣꯜꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯨꯌꯦꯛ ꯄꯤꯕꯗ ꯌꯥꯎꯗ꯭ꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯆꯠꯅꯒꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯀꯤ ꯂꯥꯎꯊꯣꯛꯄ UDHRꯒꯤ ꯑꯥꯔꯇꯤꯀꯜ 14 ꯁꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯁꯩꯗꯥꯡꯐꯝ ꯂꯧꯖꯕ ꯑꯃꯗꯤ ꯍꯤꯡꯖꯅꯕꯒꯤ ꯍꯛꯄꯨ ꯁꯛ ꯈꯪꯉꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ ꯌꯥꯡꯈꯩ ꯃꯥꯊꯣꯏ ꯁꯨꯕꯅꯁꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯉꯥꯛ ꯁꯦꯟꯅꯕ ꯊꯧꯗꯥꯡ ꯑꯃ ꯂꯩꯉꯥꯛꯇ ꯄꯤꯔꯤ꯫ ꯑꯥꯔꯇꯤꯀꯜ ꯌꯥꯡꯈꯩ ꯃꯥꯊꯣꯏ ꯀ꯭ꯂꯣꯖ ꯁꯤꯅ ꯂꯩꯉꯥꯛꯅ ꯃꯥꯂꯦꯝꯒꯤ ꯂꯣ ꯑꯃꯁꯨꯡ ꯌꯥꯅꯕ ꯀꯟꯚꯦꯟꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯦꯟꯒꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯃꯥꯂꯦꯝꯒꯤ ꯂꯣꯁꯤꯡꯕꯨ ꯌꯥꯎꯍꯟꯗꯨꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗꯁꯨ ꯆꯠꯅꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯂꯩꯕꯥꯛꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯕꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯀꯥꯏꯍꯟꯗꯅ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡꯒꯤ ꯁꯔꯨꯛꯇ ꯂꯝꯗꯝꯁꯤꯒꯤ ꯁꯤꯇꯤꯖꯟꯁꯤꯡꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒ ꯈꯦꯟꯅꯅ ꯂꯧꯏ꯫ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯍꯛ ꯈꯨꯗꯤꯡꯃꯛ ꯁꯤꯇꯤꯖꯟꯁꯤꯡꯅ ꯐꯪꯒꯅꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯍꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯞ ꯃꯥꯟꯅꯕ ꯌꯦꯡꯕꯒꯤ ꯍꯛ, ꯍꯤꯡꯕꯒꯤ ꯍꯛ ꯑꯁꯤꯅꯆꯤꯡꯕ ꯍꯛ ꯈꯔꯗꯃꯛ ꯐꯪꯍꯜꯂꯤ꯫ ꯔꯤꯐ꯭ꯌꯨꯖꯤ ꯈꯔꯗ ꯏꯟꯗꯤꯌꯥꯗ ꯁꯩꯗꯥꯡꯂꯔꯤꯕ ꯔꯣꯍꯤꯡꯒ꯭ꯌꯥ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯔꯤꯐ꯭ꯌꯨꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯍꯛ ꯑꯃꯗꯤ ꯃꯁꯥꯒꯤ ꯅꯤꯡꯇꯝꯖꯕꯒꯤ ꯍꯛꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯕꯤꯔꯣꯏꯗꯕꯅꯤ꯫ BBCꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯣꯍꯤꯡꯒ꯭ꯌꯥꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯑꯣꯏꯕꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯣꯠꯄꯤꯔꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏ꯫ ꯃꯈꯣꯏꯁꯤꯡꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯑꯣꯏꯅ ꯁꯛꯈꯪꯕꯤꯗꯦ, ꯃꯈꯣꯏꯕꯨ ꯃꯔꯅꯥꯏꯒꯤ ꯂꯝ ꯃꯄꯨ ꯑꯣꯏꯕ ꯑꯃꯁꯨꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯍꯛ ꯐꯪꯍꯟꯕꯤꯗꯦ, ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯐꯪꯗ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕ ꯌꯥꯍꯟꯗꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯄꯜꯂꯤ꯫ UNꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯔꯣꯍꯤꯡꯒ꯭ꯌꯥ ꯋꯥꯊꯣꯛ ꯑꯁꯤ ꯐꯖꯅ ꯁꯦꯝ ꯁꯥꯔꯕ ꯑꯃꯗꯤ ꯄꯥꯛ ꯁꯟꯅ ꯆꯠꯊꯕ ꯀꯥꯡꯈꯨꯜ ꯃꯨꯊꯠꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯉꯥꯛꯅ ꯆꯠꯊꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯔꯣꯍꯤꯡꯒ꯭ꯌꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯥꯂꯦꯝꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯈꯣꯡꯆꯠꯇ ꯑꯇꯩꯁꯤꯡꯒ ꯃꯥꯟꯅꯗꯕ ꯑꯃꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯋꯥꯌꯦꯜꯁꯪ ꯑꯣꯏꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯦꯁ ꯀꯌꯥꯗ ꯍꯥꯏ ꯃꯗꯨꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯍꯛ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯕꯁꯨ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯅꯤꯡꯇꯝꯕꯒꯤ ꯍꯛ ꯉꯥꯛꯄꯤꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯔꯤꯐ꯭ꯌꯨꯖꯤ ꯆꯪꯂꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯂꯕꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯂꯣ ꯑꯃ ꯂꯩꯖꯗ꯭ꯔꯤ꯫ ꯐꯣꯔꯦꯅꯔꯁ ꯑꯦꯛ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯍꯨꯝꯐꯨ ꯇꯔꯨꯛꯅꯁꯨ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅꯁꯨ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯀꯛꯅꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯄꯥꯝꯕꯩ ꯄꯤꯕ ꯇꯧꯗꯦ꯫ ꯑꯍꯣꯏꯅꯗꯨꯝ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯇ ꯑꯍꯦꯟꯕ ꯃꯉꯝ ꯄꯤꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏ ꯊꯤꯟꯗꯣꯛꯈꯤꯕ ꯉꯝꯍꯜꯂꯤ꯫ CAA ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯃꯥꯄꯟꯅ ꯉꯥꯛꯂꯧ ꯄꯤꯕꯗ ꯃꯨꯁꯂꯤꯝꯁꯤꯡ ꯌꯥꯎꯍꯟꯗꯦ꯫ ꯔꯣꯍꯤꯡꯒ꯭ꯌꯥ ꯑꯌꯥꯝꯕꯅ ꯃꯨꯁꯂꯤꯝꯅꯤ, ꯂꯥꯏꯅꯤꯡꯒꯤ ꯃꯤꯠꯌꯦꯡꯗ ꯃꯈꯣꯏꯕꯨ ꯀꯣꯟꯁꯤꯟꯗꯕ ꯑꯁꯤꯃꯛ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 14 ꯁꯨꯕ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗ ꯂꯩꯉꯥꯛꯅ ꯈꯨꯠ ꯊꯤꯡꯖꯤꯟꯗꯕ ꯍꯥꯏꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯀꯥꯡꯂꯣꯟ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕꯅꯤ꯫ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯥꯊꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛꯇꯨꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯦꯜꯂꯛꯄ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯣꯏꯅ ꯂꯧꯗꯨꯅ ꯃꯔꯝꯗ ꯊꯤꯟꯗꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯟ ꯐꯣꯔꯦꯅꯔꯁ ꯑꯦꯛ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯅꯤꯐꯨ ꯇꯔꯨꯛꯀꯤ ꯃꯈꯥꯗ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯖꯤꯟꯕ ꯑꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ꯫ ꯃꯤꯖꯣꯔꯥꯝꯗꯗꯤ ꯃꯁꯦꯜꯒꯤ ꯃꯔꯤ ꯌꯦꯡꯂꯒ ꯆꯪꯖꯐꯝ ꯄꯤꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈꯔꯅ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯈꯔꯗꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯃꯤꯑꯣꯠ ꯃꯤꯅꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨꯗꯤ ꯃꯁꯛ ꯅꯤꯡꯊꯤꯅ ꯈꯪꯗꯣꯛꯂꯒ UNHCRꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯍꯥꯡꯕ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯁꯤꯡꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯄꯥꯁ ꯄꯥꯏꯍꯜꯂꯒ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯜꯂꯒ ꯊꯝꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯇꯪ ꯇꯥꯕ ꯐꯤꯕꯝ ꯍꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯗꯨꯕꯨ ꯃꯔꯩ
ꯃꯤꯔꯩꯕꯥꯛꯇ ꯍꯜꯍꯟꯕ ꯃꯇꯝꯗꯁꯨ ꯈꯨꯗꯣꯡ ꯆꯥꯍꯟꯒꯅꯤ ꯏꯟꯗꯤꯌꯥꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯆꯪꯖꯐꯝ ꯄꯤꯕ ꯑꯁꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯃꯃꯥꯡꯗ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯇꯃꯤꯜꯁꯤꯡ ꯑꯃꯁꯨꯡ ꯀꯨꯝꯖꯥ 1939ꯒꯤ ꯑꯣꯒꯁꯠ 9ꯗ ꯕꯔꯃꯥꯗ ꯊꯣꯛꯈꯤꯕ ꯑꯞꯔꯥꯏꯖꯤꯡꯗꯁꯨ ꯔꯤꯐ꯭ꯌꯨꯖꯤ ꯀꯌꯥ ꯆꯪꯖꯐꯝ ꯄꯤꯈ꯭ꯔꯕꯅꯤ ꯑꯃꯔꯣꯝꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯤꯇꯣꯞ ꯅꯠꯇ꯭ꯔꯒ ꯃꯤꯔꯩꯕꯥꯛ ꯃꯆꯥꯒꯤ ꯋꯥꯊꯣꯛ ꯃꯥꯌꯣꯛꯅꯗꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗꯃꯛꯇꯗ ꯃꯤꯇꯣꯞꯀꯤ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯖꯗ꯭ꯔꯕ ꯌꯦꯜꯂꯧꯃꯤꯁꯤꯡ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯆꯪꯖꯐꯝ ꯄꯤꯕ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯜꯂꯧꯃꯤꯁꯤꯡꯒꯤ ꯁꯛꯇꯝ ꯉꯥꯛꯄ ꯍꯥꯏꯕꯁꯤꯁꯨ ꯄꯨꯟꯅ ꯌꯦꯡꯐꯝ ꯊꯣꯛꯏ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯈꯛꯀꯤ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯑꯄꯨꯝꯕꯒꯤꯅꯤ ꯑꯗꯨꯅ ꯄꯣꯠꯂꯨꯝ ꯑꯁꯤ ꯄꯨꯕꯗ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯐꯝ ꯊꯣꯛꯏ